Ngasigi wari asidi nupi amana maga nungsinaba nupa amabu toknakiba matamda nupa aduna magi nungsinariba nupi adugi nuit oiba photo blackmail tawrubada nupa adugi punsi loikibagi warini. Wari asi taminaduna matau karamna thokibano haibadu khangminasi. Ngasisu hoi entertainment YouTube channel mayamgidamakta asengma thokiba thodok amagi wari puduna lakjari. Aduga wari asi tahanjaba matamda soikilan kiba yaurabasu tabiribasingna ngakpiyo haijari. Aduga channel asina mayamgidamakta giveaway ma thamjari mayamna description da pijariba link aduda changduna saruk yabiyu. Ngasigi wari asidi mahekki mafamda thokiba thodok amagi warini. 15 November 2019 da mahek asi chahi kun hairami nimit asida magi TikTok account da video ama upload tawrami haiba video asida mahaki mama Ancharin su yaurami. Numit kharani gi matungda makoi gi video adu mayamna pamnaduna yenglamki aduga mayamna su support tawramki. Mahekna video matek namduna thagalamba adu mahangna pamjaduna haiba digital video creator asi magi career oina lauduna video fajana semba horamki. Mahekna magi university tamba toklaga video semada oina mai onsilamki. TikTok khak natana YouTube, Instagram amadi Snapchat tasu magi video adu upload tawramki. Mahaki mama Ancharin nasu machanupigi decision aduda support tawrami aduga mahaksu machanupigi video da yauramki. Machanupi na semliba video aduda mahak nasu mateng panglamki. Mahaki mama Ancharin asi yamna nungsi janana leiminaba imung amadagi haurakibani makogi imungna yamna ngalingai matamdagi England da ship tawduna leiramkibani. Ancharin na chaurakpada air hostess oiba pamlamki adubo makogi imung asi selgi awatpa leibana school loiraba matong makha tana tamlamkide. Ancharin na makogi yungi mateng khara tawnaba local factory amada thabak tawba horomki adugi matungda pharmacy amagi delivery driver oinasu thabak tawrami. Chahi nipan pharmacy gi driver oina thabak tawba adu makogi mapu aduna magi thabak phajana tawba adu pamlamki aduna mahaki mapuna pharmacy ga mari leinaba course ama tamnaba hairamki aduga course tambagi fees adusu company asina piramki. Adubu course tamningai manungda company amadi Ancharin ga karigumba wa amadagi marei tawnaduna khanaramki aduna maram oiraga Ancharin pharmacy company adu tokpa taramki. Adubu Ancharin na yamna kuina thabaktagi potharamde mahakna chahi kya pharmacy da thabak tawbadagi madugi matangda knowledge leramki. Asumna ikuidana local pharmacy amada thabak tawramki. Thabak adu 2019 gi aroiba tha fawba tawramki. Adugi matungda working pension haiba government department da thabak phanglamki. Thabak adugi salary su yamlammi. Matam khara thabak adu tawrba matung 2020 yauraklamki corona lakpadagi company na Ancharin da work from home tawnaba hairamki. Adugi matamduda mehek TikTok account gi video singi view sing adu yamna hengalamki magi videos duna popular oirakpadagi clothing company amana approach tawba horokki makhogi product singdu promote tawbinaba. Mehek makhogi product promote tawbada yamlaba senpham kaya ama phanglamki hairiba adu magi mama Ancharinna khanglakpada yamna thajaramkide haibadi product ama promote tawbada yamlaba senpham phangba aduda. Adugi matangda machanupi mehekka wari sanaramki adu pumba achumba sengmani khanglakpa matamda Ancharinna magi thabak adu tokhi amaromda magi mamana magi social media gi manager oiramki. Lockdown gi matungda makogi lifestyle asi yamna hongba leikhirami mamangda Ancharin gi punsi asi normal oina hingjarambani adubo mahaki machanupi gi matamdagi ahongba kaya lakle haibadi machanupi gi brand deal promotion tawbada yamlaba senpham ama phanglakpadagi makoi country amada chalami. Country adu makoi na mamangda amukta lakhidriba oirabasu mehekti magi mama Ancharin ga lakwana maram oiraga yamna nungairami. Makoi punsi asi nungairakpana punsi gi makhal kayagi experience laurami. Aduga mehekna corona matamda makoi gi relatives amagi mayumda leiringaida nongma mahakna makoi gi angangsing kharaga time spend tawba oina mi anauba khangnanaba haiduna Ajar apps ta randomly connect tawrami. Ajar apps hairibasi randomly video chat tawnaba apps amani. Aduda chahi 19 churaba nupa ama thengnarami.
ꯃꯥꯒꯤ ꯃꯃꯤꯡ ꯑꯗꯨꯗꯤ ꯁꯀꯤꯕ ꯍꯨꯁꯦꯟ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯗ ꯃꯦꯍꯦꯛꯀꯤ ꯃꯅꯦ ꯑꯃꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯦꯍꯦꯛꯁꯤ ꯇꯤꯛꯇꯣꯛꯇ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯤ ꯍꯥꯏꯔꯝꯈꯤ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯦꯍꯦꯛꯄꯨ ꯈꯪꯂꯝꯈꯤ ꯃꯦꯍꯦꯛꯀꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯁ ꯀꯌꯥꯁꯤꯡꯕꯨꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯔꯤꯂꯦꯇꯤꯚꯁꯀꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯟꯁꯔꯤꯟ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯦꯁꯤꯡꯒ ꯄꯨꯟꯅ ꯁꯥꯟꯅꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯝꯅꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯦꯍꯦꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣ ꯇꯧꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯦꯍꯦꯛꯀꯤ ꯐꯣꯂꯣꯋꯔꯁꯤꯡꯗ ꯑꯟꯁꯔꯤ ꯊꯤꯔꯒ DM ꯇꯧꯔꯝꯈꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯍꯥꯟꯅ ꯁꯥꯟꯅꯈꯤꯕꯗꯨꯅꯤ ꯑꯩ ꯈꯪꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯈꯤ ꯑꯟꯁꯔꯤꯅ ꯈꯪꯗꯦ ꯍꯥꯏꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯟꯁꯔꯤꯅ ꯃꯍꯦꯛꯇ ꯍꯪꯂꯝꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯃꯦꯍꯦꯛꯅ ꯈꯨꯝꯂꯝꯈꯤ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯆꯦꯠ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯗꯨ ꯈꯪꯕꯗꯒꯤ ꯑꯟꯁꯔꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯔꯤꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯈꯣꯏ ꯑꯅꯤ ꯅꯝꯕꯔ ꯂꯧꯅꯗꯨꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯈꯪꯍꯟꯗꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯛꯈꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯔꯦꯁꯇꯨꯔꯦꯟ ꯕꯥꯔ ꯍꯣꯇꯦꯜꯅꯆꯤꯡꯕ ꯀꯌꯥꯗ ꯆꯠꯇꯨꯅ ꯊꯦꯡꯅꯈꯤ ꯎꯅꯈꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯎꯅꯔꯝꯈꯤ ꯁꯀꯤꯕꯅ ꯑꯟꯁꯔꯤꯟꯗ ꯈꯨꯗꯣꯜ ꯀꯌꯥ ꯄꯤꯔꯝꯈꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯜꯁꯤꯡ ꯑꯁꯤ ꯄꯥꯎꯟ 3,000 ꯃꯨꯛꯀꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯀꯔꯦꯟꯁꯤꯗꯗꯤ ꯂꯥꯛ 3 ꯃꯨꯛ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯟꯁꯔꯤꯟꯅ ꯁꯀꯤꯕꯇꯒꯤ ꯅꯤꯗꯨꯅ ꯂꯧꯈꯤꯕꯗꯤ ꯅꯠꯇꯦ ꯑꯟꯁꯔꯤꯟꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯕ꯭ꯔꯥꯟ ꯄ꯭ꯔꯃꯣꯁꯟ ꯀꯌꯥ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯁꯀꯤꯕꯅ ꯅꯝꯗꯅ ꯄꯤꯕꯗꯒꯤ ꯑꯟꯁꯔꯤꯟꯅ ꯂꯧꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯁꯀꯤꯕꯇꯤ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯃꯥꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯟꯁꯔꯤꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕ ꯂꯩ ꯍꯥꯏꯕꯁꯤ ꯁꯀꯤꯕꯅ ꯈꯪꯂꯕꯁꯨ ꯃꯥꯅ ꯑꯟꯁꯔꯤꯟꯕꯨ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯟꯁꯔꯤꯟꯅꯁꯨ ꯃꯁꯥꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯝꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ 10 ꯗꯤꯁꯦꯝꯕꯔ 2021ꯗ ꯍꯣꯇꯦꯜ ꯑꯃꯗ ꯑꯟꯁꯔꯤꯟꯅ ꯁꯀꯤꯕꯄꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨ ꯊꯥꯗꯠꯈꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯀꯤꯕꯅ ꯑꯟꯁꯔꯤꯟꯗ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯟꯁꯔꯤꯟꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯁꯀꯤꯕꯅ ꯄꯣꯖꯦꯁꯤꯚ ꯑꯣꯏꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯦꯁꯦꯖ ꯊꯥꯕ ꯀꯣꯜ ꯇꯧꯕ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯀꯤꯕꯀꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯈꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠ ꯈꯨꯗꯤꯡꯃꯛꯇꯁꯨ ꯕ꯭ꯂꯣꯛ ꯇꯧꯈꯤꯔꯝꯃꯤ ꯑꯟꯁꯔꯤꯟꯗꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯈꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯀꯤꯕꯅꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯄꯥꯝꯈꯤ ꯁꯀꯤꯕꯅ ꯑꯟꯁꯔꯤꯟꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯑꯃ ꯑꯣꯏꯗꯨꯅ ꯀꯥꯎꯕ ꯉꯝꯗꯕꯗꯒꯤ ꯁꯀꯤꯕꯅ ꯐꯦꯛ ꯑꯦꯀꯥꯎꯟꯠ ꯁꯦꯝꯗꯨꯅ ꯃꯦꯍꯦꯛꯀꯤ ꯇꯤꯛꯇꯣꯛ ꯂꯥꯏꯚ ꯚꯤꯗꯤꯑꯣꯗ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯃꯥꯕꯨ ꯀꯣꯜ ꯇꯧꯍꯜꯂꯛꯎ ꯍꯥꯏꯔꯝꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯗꯨꯅ 2020ꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯐꯥꯎꯕꯗ ꯑꯟꯁꯔꯤꯟꯗ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇꯦ ꯑꯗꯨ ꯄꯨꯝꯕ ꯑꯔꯦꯝꯕ ꯑꯣꯏꯈꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯝꯕꯔ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯕ꯭ꯂꯣꯛ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯀꯤꯕꯀꯤ ꯄꯥꯡꯒꯜ ꯌꯥꯎꯈꯤꯔꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯟꯁꯔꯤꯟꯅ ꯁꯀꯤꯕꯄꯨ ꯌꯥꯕꯤꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯔꯝꯈꯤ ꯃꯗꯨꯗꯤ ꯁꯀꯤꯕꯅ ꯑꯟꯁꯔꯤꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯅꯕ ꯈꯜꯂꯝꯈꯤ ꯑꯗꯨꯒ ꯑꯟꯁꯔꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯍꯟꯖꯤꯟꯅꯔꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅ꯭ꯌꯨꯠ ꯑꯣꯏꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠꯇ ꯑꯞꯂꯣꯗ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯟꯁꯔꯤꯟꯕꯨ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯍꯦꯃꯟꯈꯤꯕꯅ ꯁꯀꯤꯕ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯂꯝꯈꯤꯗꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯦꯍꯦꯛꯁꯨ ꯄꯨꯝꯅꯃꯛ ꯈꯪꯂꯝꯈꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯀꯤꯕꯇ ꯃꯦꯍꯦꯛꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯝꯈꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯀꯅꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯟꯁꯔꯤꯟꯅ ꯇꯥꯕꯗ ꯃꯃꯥꯅ ꯁꯤꯆꯨꯌꯦꯁꯟ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯝꯈꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2022ꯗ ꯑꯟꯁꯔꯤꯟꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯤ ꯅꯪꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯀꯤꯕꯄꯨ ꯀꯤꯍꯟꯅꯕ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯟꯁꯔꯤꯟꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕ ꯂꯩꯔꯝꯈꯤꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯇꯣꯛꯇꯨꯅ ꯁꯀꯤꯕꯅ ꯑꯟꯁꯔꯤꯗ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯤꯉꯩ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯅꯤꯔꯝꯈꯤ 3,000 ꯄꯥꯎꯟ ꯄꯤꯌꯨ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯌꯦꯠꯂꯔꯣꯏ ꯍꯥꯏꯔꯝꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯀꯤꯕ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯄꯩꯁꯥ ꯂꯩꯔꯝꯈꯤꯗꯦ ꯁꯀꯤꯕꯅ ꯄꯩꯁꯥ ꯅꯤꯔꯝꯕ ꯑꯗꯨ ꯑꯟꯁꯔꯤꯟ ꯑꯃꯗꯤ ꯃꯦꯍꯛꯅ ꯆꯤꯡꯅꯕ ꯐꯥꯎꯔꯝꯈꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯐꯣꯇꯣ ꯑꯗꯨ ꯊꯝꯍꯧꯗꯨꯅ ꯀꯣꯟꯅ ꯐ꯭ꯌꯨꯆꯔꯗ ꯑꯃꯨꯛ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯔꯝꯈꯤ ꯃꯈꯣꯏꯅ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯄꯤꯕ ꯍꯥꯏꯕꯗꯨ ꯌꯥꯅꯔꯝꯈꯤ 8 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2022 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯀꯤꯕꯇ ꯔꯤꯈꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯟꯁꯔꯤꯟ ꯑꯃꯗꯤ ꯃꯦꯍꯦꯛꯇ ꯅꯤꯔꯤꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ
ꯔꯦꯒꯥꯜ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯟꯁꯔꯤ ꯑꯃꯗꯤ ꯃꯦꯍꯦꯛꯀ ꯐꯖꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯚꯤꯗꯤꯑꯣ ꯀ꯭ꯔꯤꯌꯦꯇꯔꯅꯤ꯫ ꯃꯦꯍꯦꯛ ꯑꯃꯗꯤ ꯔꯦꯒꯥꯜꯒꯁꯨ ꯚꯤꯗꯤꯑꯣ ꯀꯣꯂꯥꯞ ꯇꯧꯗꯨꯅ ꯅꯝꯃꯤꯟꯅꯈꯤꯕ ꯂꯩꯔꯤꯕꯅꯤ꯫ ꯑꯟꯁꯔꯤ ꯑꯃꯗꯤ ꯃꯦꯍꯦꯛꯇ ꯔꯦꯒꯥꯜꯕꯨ ꯊꯥꯖꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯁꯥꯀꯤꯕꯇ ꯁꯥꯟꯅꯍꯟꯈꯤꯕꯅꯤ꯫ ꯁꯥꯀꯤꯕ ꯑꯃꯗꯤ ꯔꯦꯒꯥꯜ ꯃꯈꯣꯏ ꯑꯅꯤ ꯃꯤꯅꯤꯠ 10 ꯍꯦꯟꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯥꯀꯤꯕꯅ ꯑꯟꯁꯔꯤꯟꯒ ꯈꯪꯅꯔꯤꯉꯩ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯄꯩꯁꯥ 3,000 ꯄꯥꯎꯟ ꯑꯗꯨ ꯅꯤꯔꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯔꯦꯒꯥꯜ ꯑꯃꯗꯤ ꯁꯥꯀꯤꯕꯀ ꯑꯃꯨꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯀꯤꯕꯇ ꯂꯦꯆꯦꯁꯇꯔ ꯍꯥꯏꯕ ꯃꯐꯝ ꯑꯃꯗ ꯎꯅꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯎꯅꯔꯒ ꯄꯩꯁꯥ ꯑꯗꯨ ꯄꯤꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯁꯥꯀꯤꯕꯀꯤ ꯃꯆꯟꯅꯨꯄꯤꯅ ꯇꯥꯔꯝꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯀꯤꯕꯇꯤ ꯍꯧꯖꯤꯛ ꯄꯩꯁꯥꯒꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯈꯜꯂꯝꯈꯤ꯫ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯁꯥꯀꯤꯕꯅ ꯔꯦꯒꯥꯜꯗ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯑꯗꯨ ꯊꯥꯔꯛꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯃꯥꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯂꯥꯛꯇꯕꯗꯒꯤ ꯁꯥꯀꯤꯕꯅ ꯁꯥꯎꯔꯝꯈꯤ ꯑꯗꯨꯒ ꯑꯟꯁꯔꯤꯟꯗ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯜ ꯑꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯃꯦꯍꯦꯛꯅ ꯎꯕꯗ ꯈꯨꯗꯛꯇ ꯃꯦꯍꯦꯛꯅ ꯃꯦꯁꯦꯖ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ꯫ ꯅꯪꯅ ꯁꯦꯜ ꯄꯥꯝꯂꯕꯗꯤ ꯃꯐꯝ ꯑꯃ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯄꯗꯒꯤ ꯁꯥꯀꯤꯕꯅ ꯂꯦꯖꯦꯁꯇꯔꯗ ꯎꯅꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯗ ꯃꯦꯍꯦꯛꯅꯁꯨ ꯌꯥꯔꯝꯈꯤ꯫ ꯑꯗꯨꯒ ꯂꯨꯔꯤꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯅꯕꯒꯤꯗꯃꯛ ꯁꯥꯀꯤꯕ ꯒꯥꯔꯤ ꯊꯧꯕ ꯍꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁꯥꯀꯤꯕꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯂꯝꯈꯤ꯫ ꯃꯊꯪ ꯍꯪꯕꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯌꯥꯔꯝꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯣꯍꯝꯃꯗ ꯍꯥꯁꯤꯝ ꯀꯧꯏ꯫ ꯑꯗꯨꯒ ꯍꯥꯁꯤꯝꯅ ꯃꯈꯣꯏꯒꯤ ꯑꯍꯦꯟꯕ ꯊꯕꯛ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯂꯦꯖꯦꯁꯇꯔꯗ ꯁꯥꯀꯤꯕꯀꯤ ꯄꯩꯁꯥ ꯂꯧꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯀꯅꯥꯗꯒꯤ ꯀꯔꯤꯒꯤ ꯂꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯃꯈꯣꯏ ꯑꯅꯤ ꯂꯦꯖꯦꯁꯇꯔꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯧꯔꯕ ꯃꯇꯨꯡ ꯃꯦꯍꯦꯛꯇ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯍꯪꯂꯝꯈꯤ꯫ ꯑꯗꯨꯗ ꯃꯦꯍꯦꯛꯅ ꯍꯥꯏꯔꯝꯃꯤ ꯇꯦꯁꯀꯣ ꯁꯨꯄꯔꯁ꯭ꯇꯣꯔꯗ ꯂꯥꯛꯑꯣ ꯑꯗꯨꯗ ꯊꯦꯡꯅꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯅꯕ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯂꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯃꯈꯣꯏꯅ ꯆꯪꯂꯝꯂꯤꯕ ꯗꯨꯀꯥꯟ ꯑꯗꯨ ꯑꯣꯟꯅꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯍꯦꯔꯤꯇꯣꯟ ꯑꯦꯔꯤꯌꯥꯒꯤ ꯇꯦꯁꯀꯣꯗ ꯆꯪꯒꯗꯕꯅꯤ꯫ ꯃꯤꯅꯤꯠ 13ꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨ ꯌꯧꯗꯨꯅ ꯃꯦꯍꯦꯛꯄꯨ ꯉꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯃꯈꯣꯏꯗ ꯒꯥꯔꯤ ꯑꯅꯤꯗꯒꯤ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ꯫ ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯟꯁꯔꯤꯟ ꯑꯃꯗꯤ ꯃꯦꯍꯦꯛ ꯑꯗꯨꯒ ꯔꯦꯒꯥꯜ, ꯃꯣꯍꯝꯃꯗ ꯄꯇꯦꯜ ꯑꯗꯨꯒ ꯃꯨꯁꯇꯐꯥꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯗꯅ ꯃꯦꯍꯦꯛꯀꯤ ꯃꯌꯥꯝꯕ ꯑꯝꯔꯤ ꯖꯃꯥꯜ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯄꯨ ꯅꯇꯥꯁꯥ ꯑꯈꯇꯔ ꯑꯃꯗꯤ ꯔꯦꯒꯥꯜꯒꯤ ꯃꯃꯥꯟꯅꯕ ꯁꯅꯠꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯁꯥꯀꯤꯕꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯅꯤ ꯈꯥꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯁꯥꯀꯤꯕꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗ ꯒꯥꯔꯤ ꯊꯧꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯔꯦꯒꯥꯜ ꯑꯃꯗꯤ ꯑꯟꯁꯔꯤꯟ ꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯈꯤ꯫ ꯁꯥꯀꯤꯕ ꯑꯃꯗꯤ ꯍꯥꯁꯤꯝ ꯃꯈꯣꯏꯅ ꯈꯜꯂꯝꯈꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯕ꯫ ꯃꯔꯛ ꯑꯗꯨꯗ ꯃꯦꯍꯦꯛꯅ ꯁꯥꯀꯤꯕꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯣ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯄꯥꯔꯀꯤꯡꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯀꯤꯕꯅ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯦꯍꯦꯛꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯁꯥꯀꯤꯕꯅ ꯌꯥꯗꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯈꯤ ꯑꯗꯨꯗꯤ ꯐꯔꯦ ꯌꯦꯡꯉꯣ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕ ꯑꯗꯨ꯫ ꯁꯥꯀꯤꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯈꯤ ꯑꯗꯨꯒ ꯃꯥꯅ ꯈꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯅꯤ ꯍꯥꯏꯕ꯫ ꯃꯈꯣꯏꯅ ꯀꯤꯂꯣꯃꯤꯇꯔ 10 ꯇꯔꯨꯛ ꯐꯥꯎ ꯏꯟꯅꯔꯝꯈꯤ꯫ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖ ꯌꯦꯡꯕꯗ ꯃꯈꯣꯏꯒꯤ ꯁ꯭ꯄꯤꯗ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯝꯈꯤ꯫ ꯔꯦꯒꯥꯜ ꯑꯃꯗꯤ ꯑꯟꯁꯔꯤ ꯈꯣꯏꯅ ꯁꯥꯀꯤꯕꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯕ ꯍꯥꯏꯔꯝꯈꯤ ꯑꯗꯨꯕꯨ ꯁꯥꯀꯤꯕꯅ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯈꯥꯝꯂꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯁꯥꯀꯤꯕꯅ ꯄꯨꯂꯤꯁꯇꯁꯨ ꯀꯣꯜ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯒꯥꯔꯤ ꯑꯅꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯛꯑꯦ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯔꯦꯒꯥꯜ ꯍꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯅꯕ ꯍꯥꯏꯔꯝꯕꯗ ꯈꯥꯝꯗꯕꯗꯒꯤ ꯔꯦꯒꯥꯜ ꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯁꯥꯀꯤꯕ ꯍꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯊꯦꯡꯖꯤꯜꯂꯝꯈꯤ꯫ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯁꯥꯀꯤꯕꯀꯤ ꯃꯃꯥꯟꯅꯕ ꯍꯥꯁꯤꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯔꯦꯒꯥꯜꯒꯤ ꯃꯃꯥꯟꯅꯕꯅ ꯁꯥꯀꯤꯕꯀꯤ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛꯀ ꯀꯟꯅ ꯊꯦꯡꯖꯤꯟꯕꯗꯒꯤ ꯍꯥꯁꯤꯝꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯁ꯭ꯄꯤꯗ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯄ ꯑꯣꯏꯕꯅ ꯒꯥꯔꯤ ꯑꯗꯨ ꯎꯗ ꯊꯣꯝꯖꯤꯜꯂꯕ ꯃꯇꯨꯡ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯁꯥꯀꯤꯕ ꯑꯃꯗꯤ ꯍꯥꯁꯤꯝ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯒꯥꯔꯤ ꯑꯗꯨ ꯃꯩꯅ ꯆꯥꯛꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯄꯨꯂꯤꯁꯄꯨ ꯀꯧꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯈꯪꯕ ꯉꯝꯈꯤꯔꯝꯃꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯤꯡꯂꯝꯂꯔꯣꯏ ꯍꯥꯏꯅ꯫
ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ CCTV ꯐꯨꯇꯦꯖ ꯆꯦꯛ ꯇꯧꯕꯗ ꯈꯪꯕ ꯉꯝꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯁꯀꯤꯕꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗꯁꯨ ꯐꯪꯕ ꯉꯝꯂꯝꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯐꯥꯅꯕ ꯊꯤꯔꯝꯈꯤ ꯑꯍꯥꯟꯕꯗ ꯑꯣꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯇ꯭ꯔꯦꯁ ꯇꯧꯕꯗ ꯃꯍꯦꯛꯀꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯈꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯁꯤ ꯃꯍꯦꯛꯅ ꯔꯦꯟꯗ ꯂꯧꯕꯅꯤ ꯃꯥꯒꯤ ꯒꯥꯔꯤꯗꯤ ꯔꯤꯄꯦꯌꯔ ꯇꯧꯅꯕꯒꯤ ꯊꯝꯂꯝꯈꯤ ꯑꯗꯨ ꯈꯪꯕꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯦꯍꯦꯛꯀꯤ ꯌꯨꯝꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕ ꯆꯠꯂꯝꯈꯤ ꯑꯗꯨꯒ ꯁꯀꯤꯕ ꯑꯃꯗꯤ ꯍꯥꯁꯤꯝ ꯍꯥꯠꯄꯗ ꯆꯤꯡꯅꯕ ꯑꯣꯏꯕꯗꯒꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯈꯤꯔꯝꯃꯤ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯃꯦꯍꯦꯛꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯈꯤ ꯑꯁꯨꯝꯅ ꯁꯀꯤꯕ ꯑꯃꯗꯤ ꯃꯦꯍꯦꯛ ꯃꯇꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯔꯤꯂꯦꯁꯟꯗ ꯂꯩꯔꯝꯃꯤ ꯑꯍꯥꯟꯕꯗ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯨꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯅ꯭ꯌꯨꯠ ꯐꯣꯇꯣ ꯑꯃꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯩꯁꯥ ꯅꯤꯔꯛꯄꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯁꯀꯤꯕꯅ ꯃꯦꯍꯦꯛꯄꯨ ꯍꯥꯠꯅꯕ ꯑꯃꯗꯤ ꯀꯤꯍꯟꯕꯁꯨ ꯇꯧꯔꯝꯈꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯤꯁꯅ ꯊꯥꯖꯔꯝꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯥꯔ ꯑꯗꯨꯗ ꯌꯥꯎꯕ ꯄꯇꯦꯜꯗ ꯍꯪꯂꯨꯕꯗ ꯋꯥꯔꯤ ꯑꯗꯨ ꯇꯥꯌꯣꯟꯅꯔꯝꯈꯤ ꯄꯇꯦꯜꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯝꯈꯤ ꯑꯗꯨꯒ ꯄꯇꯦꯜꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯂꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯃꯥꯕꯨ ꯀꯧꯕꯗꯒꯤ ꯃꯥꯗꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯑꯅꯤꯁꯨꯕ ꯒꯥꯔꯤꯗꯨꯁꯨ ꯇ꯭ꯔꯦꯁ ꯇꯧꯕꯗ ꯅꯇꯥꯁꯥ ꯑꯛꯇꯔꯒꯤ ꯒꯥꯔꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯈꯤ ꯄꯨꯂꯤꯁꯅ ꯒꯥꯔꯤ ꯑꯗꯨ ꯌꯦꯡꯉꯨꯕꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯕꯝꯄꯔ ꯑꯗꯨꯗ ꯈꯔ ꯀꯥꯏꯕ ꯊꯦꯡꯅꯔꯝꯈꯤ ꯑꯗꯨꯗ ꯈꯪꯕ ꯉꯝꯂꯝꯈꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯅ ꯁꯀꯤꯕꯀꯤ ꯒꯥꯔꯤꯗ ꯊꯦꯡꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯃꯦꯍꯦꯛꯀꯤ ꯔꯦꯟꯗ ꯂꯧꯕ ꯑꯣꯗꯤ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏ ꯑꯇꯣꯏꯗꯤ ꯌꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯇꯥꯏꯃꯤꯡ ꯁꯤꯁꯇꯦꯝ ꯆꯦꯛ ꯇꯧꯕꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗ ꯄꯨꯝꯅꯃꯛ ꯈꯪꯂꯝꯈꯤ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯄ꯭ꯔꯨꯐ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯈꯤ ꯃꯈꯣꯏꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌా ꯍꯥꯏꯔꯕꯁꯨ ꯃꯗꯨꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ CCTV ꯐꯨꯇꯦꯖ ꯒꯥꯔꯤꯒꯤ ꯗꯥꯇꯥ ꯔꯦꯀꯣꯔꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯀꯤꯕꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯈꯤꯕꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯃꯤꯑꯣꯏ 8 ꯐꯥꯒꯠꯂꯝꯈꯤ ꯑꯗꯨꯒ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯔꯝꯈꯤ ꯑꯗꯨꯗ ꯃꯦꯍꯦꯛ ꯑꯟꯁꯔꯤꯟ ꯔꯦꯒꯥꯟ ꯑꯃꯗꯤ ꯃꯨꯁꯇꯐꯥ ꯑꯁꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯔꯥꯏ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯣꯍꯝꯃꯗ ꯄꯇꯦꯜ ꯈꯛ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯀꯤꯜꯅ ꯃꯍꯥꯛ ꯑꯁꯤ ꯏꯅꯣꯁꯦꯟꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯈꯤꯔꯝꯃꯤ ꯐꯠꯇꯕ ꯃꯇꯝꯗ ꯃꯍꯥꯛ ꯆꯠꯂꯨꯕ ꯈꯛꯇꯅꯤ ꯍꯥꯏꯔꯝꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯖꯖꯃꯦꯟ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯋꯥꯠꯂꯤꯕꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯊꯃꯣꯏ ꯁꯣꯛꯄ ꯃꯤꯑꯣꯏ ꯑꯃꯗꯤ ꯂꯩꯍꯧꯔꯤ ꯃꯗꯨꯗꯤ ꯑꯟꯁꯔꯤꯟꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯃꯍꯥꯛꯇꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯊꯝꯂꯝꯕ ꯑꯁꯤꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯃꯄꯥꯅ ꯈꯪꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯤ ꯑꯗꯨꯕꯨ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯈꯤꯗꯦ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯒꯤꯐ ꯑꯋꯦ ꯑꯃ ꯍꯥꯏꯕꯗꯤ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯃ ꯊꯝꯖꯔꯤ ꯍꯥꯏꯔꯤꯕ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯁꯤ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ 500 ꯀꯦꯁ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯃꯤꯑꯣꯏ ꯑꯅꯤꯗ ꯈꯟꯒꯠꯇꯨꯅ ꯄꯤꯖꯒꯅꯤ ꯍꯥꯏꯔꯤꯕ ꯒꯤꯐ ꯑꯋꯦꯒꯤ ꯂꯤꯡꯛ ꯑꯗꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁ ꯑꯃꯗꯤ ꯀꯃꯦꯟꯠ ꯕꯣꯛꯁꯇ ꯍꯥꯞꯆꯔꯝꯂꯒꯦ ꯃꯗꯨꯗ ꯆꯪꯗꯨꯅ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭राइब ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ